ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏ ꯖꯨꯝꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯑꯦꯂꯣꯚꯦꯔꯥꯒꯤ ꯁꯥꯄꯣꯟ ꯁꯦꯝꯒꯅꯤ ꯑꯗꯨ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯖꯨꯝꯗ ꯄꯥꯟꯕ ꯑꯦꯂꯣꯚꯦꯔꯥꯅꯤ꯫ ꯁꯤꯒꯤ ꯑꯦꯂꯣꯚꯦꯔꯥꯁꯤ ꯑꯩꯈꯣꯏꯅ ꯁꯥꯄꯣꯟꯒꯤ ꯐ꯭ꯂꯦꯚꯔꯗ ꯁꯦꯝꯗꯣꯛꯄ ꯌꯥꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯁꯤ ꯀꯛꯊꯠꯄꯤꯔꯣ꯫ ꯀꯛꯊꯠꯂꯒ ꯃꯥꯒꯤ ꯄꯤꯁ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯑꯦꯂꯣꯚꯦꯔꯥꯁꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩ ꯍꯥꯏꯕꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯁꯤ ꯀꯛꯑ ꯃꯇꯨꯡꯗ ꯁꯤꯒꯤ ꯁꯥꯏꯠꯀꯤ ꯀꯩꯅꯣꯁꯦ, ꯁꯤꯒꯤ ꯃꯥꯒꯤ ꯑꯇꯨꯝꯕ ꯂꯩꯁꯦ, ꯃꯁꯥꯁꯦ ꯀꯛꯊꯠꯄꯤꯔꯒ ꯂꯧꯊꯣꯛꯄꯤꯔꯣ꯫ ꯑꯗꯨꯁꯨ ꯀꯛꯊꯠꯂꯒ ꯂꯧꯊꯣꯛꯄꯤꯔꯣ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯀꯤ ꯃꯥꯒꯤ ꯂꯦꯌꯔꯁꯦ ꯂꯧꯊꯣꯛꯄꯤꯔꯣ꯫ ꯑꯦꯂꯣꯚꯦꯔꯥꯁꯦ ꯀꯩꯅꯣ ꯇꯧꯋꯤ, ꯌꯥꯝꯅ ꯅꯥꯟꯅꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ, ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯂꯤꯀ꯭ꯋꯤꯠꯁꯦ ꯄꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯦ꯫ ꯑꯗꯩ ꯑꯩꯒꯤ ꯀꯩꯅꯣꯁꯤꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ, ꯀꯣꯟꯇꯦꯅꯔꯁꯦ ꯈꯔ ꯄꯤꯛꯑꯦ꯫ ꯑꯩꯅ ꯁꯤꯗ ꯄꯥꯏꯁꯦ, ꯁꯤ ꯃꯅꯤꯡꯗ ꯅꯞꯄꯤꯁꯦ, ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯏꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯁꯨ, ꯇꯩꯁꯜꯂꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ, ꯌꯥꯝ ꯁꯣꯐ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ, ꯅꯦꯆꯔꯦꯜꯂꯤ ꯑꯣꯏꯕꯅꯤ, ꯁ꯭ꯀꯤꯟꯒꯤ ꯑꯣꯏꯅ ꯌꯥꯝ ꯏꯁꯄꯦꯁꯤꯌꯦꯜꯅꯤ ꯑꯦꯂꯣꯚꯦꯔꯥꯁꯦ꯫ ꯁꯥꯏꯠꯀꯤ ꯀꯩꯅꯣ ꯂꯧꯊꯣꯛꯄ ꯅꯪꯗ꯭ꯔꯦ, ꯁꯥꯏꯠꯀꯤ ꯃꯥꯒꯤ ꯇꯤꯡꯒꯪꯗ ꯂꯧꯊꯣꯛꯄ ꯇꯧꯗ꯭ꯔꯦ, ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯏꯁꯦ ꯀꯩꯅꯣ ꯇꯧꯔꯁꯤ, ꯁꯤꯒ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯦ ꯂꯧꯊꯣꯛꯑꯁꯤ꯫ ꯌꯥꯗ꯭ꯔꯦ, ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯂꯥꯎꯕꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯈꯨꯠꯅ ꯂꯧꯊꯣꯛꯑꯁꯤ ꯆꯪꯕꯁꯦ꯫ ꯅꯦꯛꯁꯇ ꯁꯤꯒꯤ ꯀꯩꯅꯣꯁꯦ, ꯃꯥꯒꯤ ꯖꯦꯂꯤ ꯂꯤꯀ꯭ꯋꯤꯠꯁꯦ ꯐꯖꯅ ꯃꯤꯛꯁ ꯑꯞ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯒ꯭ꯔꯥꯏꯟꯗꯔꯒꯤ ꯃꯇꯦꯡ ꯂꯧꯒꯅꯤ꯫ ꯒ꯭ꯔꯥꯏꯟꯗꯔꯁꯤ ꯍꯥꯞꯆꯤꯜꯂꯁꯤ꯫
grind tꯧꯔꯤꯉꯩ ꯁꯔꯞꯁꯤꯒ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ container sih hiji kanta maida katang kantang si mai leke bang mai mata apa mai thangalaga ikut apa container kena siang hai container tu bukhalaga asi kena siapa ni asi sambung aja ni soalnya kena kaji kan udah bagi ada sih yang tolong selesai restaurasi yang view yang dah belajar pergi kayaknya sabun ini mesin udah siap tuh sabun dulu juga ini lagi deh ya kue kon pengen apa ya deh tuh oke pengen untuk ini Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn.